ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ NBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯝꯊꯤꯔꯕ ꯏꯄꯥꯛ. ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ. ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯇꯨꯅ ꯁꯦꯝꯖꯔꯛꯄꯅꯤ. ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯁꯤꯅꯖꯔꯤ. ꯇꯝꯊꯤꯔꯕ ꯏꯄꯥꯛ. ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯉꯥꯡ ꯄꯨꯟꯁꯤꯕ. ꯁꯤꯛꯂꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯍꯨꯝꯂꯛꯂꯤꯕ ꯅꯥꯃꯤꯕ ꯃꯥꯂꯪꯕ ꯃꯍꯥꯛꯀꯤ ꯏꯄꯣꯝꯗ ꯇꯥꯏꯕꯪ ꯄꯨꯝꯕꯗ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯔꯤ. ꯋꯥꯍꯩꯁꯤꯕꯨ ꯆꯤꯡꯃꯥꯏꯗ ꯂꯦꯞꯂꯤꯕꯤ ꯅꯨꯖꯥ ꯃꯍꯥꯛꯅ. ꯅꯨꯖꯥ ꯃꯥꯒꯤ ꯑꯄꯣꯛꯄꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯄꯣꯛꯄꯤꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕꯗ ꯂꯩꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯈꯣꯌꯨꯝ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤ. ꯅꯨꯖꯥ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯊꯥꯔꯤꯛꯊꯥ. ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯕꯨ ꯆꯤꯡꯊꯛꯇꯒꯤ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛꯇꯤ ꯐꯝꯗꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯛꯏ. ꯊꯥꯔꯤꯛꯊꯥꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯄꯤꯛ ꯊꯜꯂꯕ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝꯁꯦ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗꯗꯤ ꯃꯐꯝꯁꯤꯕꯨ ꯑꯁꯨꯝꯅ ꯐꯖꯈꯤꯒꯗ꯭ꯔꯅꯦ? ꯐꯖꯕꯁꯤꯕꯨ ꯃꯥꯡꯈꯤꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯃꯤꯄꯥꯏꯖꯔꯦꯗ. ꯑꯁꯨꯝꯅ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ. ꯅꯍꯥ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥꯡꯒꯜꯗꯤ ꯁꯣꯜꯂꯕꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥ ꯊꯝꯕꯥꯜꯅꯨ ꯑꯗꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯌꯥꯅꯅꯕ ꯑꯦꯟꯁꯥꯡ ꯃꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯕꯣ? ꯀꯔꯤꯒꯤꯅꯣ ꯑꯦꯟꯁꯥꯡꯗꯨꯕꯨ ꯑꯃꯨꯛ ꯃꯜꯂꯤꯕꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯃꯆꯥꯒꯤ ꯋꯥꯐꯝꯗꯨꯗ ꯊꯝꯕꯥꯜ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯊꯝꯕꯥꯜꯅ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯒꯤ ꯅꯁꯥ ꯅꯧ ꯏꯅꯧ ꯅꯧꯕꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯗꯦꯅꯦꯍꯦ. ꯏꯃꯥꯒꯤ ꯊꯥꯔꯤꯛꯊꯥ. ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯁꯦ ꯑꯗꯨꯉꯩ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯩꯒꯤ ꯊꯥꯔꯤꯛꯊꯥꯗꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯅꯦ. ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯅꯨꯡꯁꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥꯁꯨ ꯃꯃꯥꯅ ꯁꯦꯝꯂꯕ ꯑꯦꯟꯁꯥꯡ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯃꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯥꯔꯤꯛꯊꯥꯅ ꯏꯃꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯆꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯖꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯀꯣ. ꯑꯌꯨꯛꯀꯤ ꯃꯇꯝꯗꯤ ꯆꯥꯛꯆꯥꯕ ꯂꯣꯏꯕꯗ ꯑꯗꯨꯃꯛ ꯂꯣꯏꯔꯕꯒꯨꯝꯕꯅꯤ. ꯃꯤꯠꯀꯨꯞ ꯈꯔ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯤ. ꯈꯨꯠꯇ ꯆꯩ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛꯇ ꯑꯌꯨꯛꯇꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯨꯔꯥꯒꯤ ꯁꯪꯒꯣꯜꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯆꯠꯅꯕ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏ. ꯈꯨꯜ ꯂꯩꯀꯥꯏꯅ ꯅꯨꯡꯁꯤꯕ ꯃꯤꯅ ꯌꯥꯅꯕ ꯆꯠꯄ ꯍꯩꯕꯤ ꯊꯥꯔꯤꯛꯊꯥꯅꯤ. ꯊꯦꯡꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯏ. ꯃꯥꯕꯨ ꯅꯨꯡꯁꯤꯍꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯍꯜ ꯑꯉꯥꯡ ꯃꯔꯦꯡ ꯃꯃꯥꯟꯅꯕ ꯈꯥꯏꯅ ꯅꯣꯛꯂꯛꯏ. ꯁꯒꯣꯜꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃ ꯎꯕ ꯐꯪꯏ. ꯃꯗꯨꯗꯤ ꯁꯪꯒꯣꯜꯁꯤꯡ ꯑꯗꯨ ꯃꯥꯕꯨ ꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯑꯗꯨꯒ ꯑꯉꯝ ꯑꯔꯥꯏ ꯈꯪꯗꯈꯩ ꯑꯃꯒ ꯑꯃꯒꯁꯨ ꯄꯪꯊꯦꯡꯗ ꯊꯦꯡꯖꯤꯟꯅꯩ. ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ. ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯕꯗ ꯃꯉꯥꯏꯔꯤꯕꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯇꯔꯨꯛ ꯑꯗꯨꯒꯤ ꯊꯧꯔꯤꯗꯨꯕꯨ ꯄꯨꯂꯞ ꯄꯥꯏꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯗ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ. ꯑꯉꯛꯄꯅꯤ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯁꯞ ꯂꯦꯞꯄꯤ. ꯃꯇꯧꯗꯨꯗ ꯊꯥꯔꯤꯛꯊꯥ ꯅꯣꯛꯂꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯅꯥꯟꯗꯅ ꯋꯥꯔꯤ ꯁꯥꯔꯤ. ꯊꯥꯔꯤꯛꯊꯥꯅ ꯑꯩꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯅꯈꯣꯏꯒꯤ ꯅꯇꯥ ꯊꯥꯔꯤꯛꯊꯥꯅꯦ. ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯑꯃꯣꯝ ꯉꯥꯛꯇꯅꯤ. ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯆꯍꯤ 3 ꯁꯨꯖꯤꯜꯂꯛꯄꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯁꯥ ꯑꯣꯏꯔꯤꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯅ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯁꯒꯣꯜꯁꯤꯡꯗꯨꯕꯨ
hoiduna makhuragi mayumda purakpani. Adubu halakpagi lambida labuki lauri achaudugi mataida lairik amanba mataduna lairambadu ubada Tharik Tha changsinduna khul. Aduga khwangsete yapsinkri. Masado langtaknaba ama ipokpokugum tawi. Yum yaugadaba suwatrabaduda chanchat chali. Yum hek yaubagasu nungtigi matawga manadi imungda parap sangduna lairik tubu hangtoktuna paba horakli. Adubu lairik adubu paribi manadi karibu khanglugani. Imungda laiba maramna mapalda tauriba thawung sidi manadi udredo. Adhyasu nongi mapaina pungmamam sinkri. Akoibada hauriba uwa makhaisu akan mamalang mamahaki saumda kanna hai humlakli. Nakala maromdana amaibi muktaraydi taurukliba thawung sibu yengduna mamitagi mapitana machilda hairi. Muktarayna Kari matauno mathi phongwa mafamda khangjedaba kana ama changluredana. Haujikti mangthong hangkhre asibagi nongchu suraganido. Lairik tubu lamay ama paraba matungda khumjinduna thamkre. Aduga sakhumda sangduna chak thongnaba thaurang tauringai sairaktuda mama thambalna hathu sangsilaktuna hairi. Thambalna Tharik Tha Makha thangbugi laisembido makhoigi khwang muktang yoba pukri machaduda siduna lairamle hairine. Maithakta thangatke tauramba chapudo makhada thamlamduna laisemigi mayum tamna chelakli. Imungi miyoi pumba kappa wanthaba adumak yaunari. Nungsina tinajabi matani. Imungi phibamna lairabi oibana mathau hakna chenkhibana koina loina khidrabi nungsirabi mata sigi asiba haksang polang sibu ubada Tharik Thadi manga chap manari. Sangsinduna laisemibu kon khattuna kappa horei. Tharik Thana laisem karigi asung nganna taibang pansibu thadoktuna nangna chatpano matamse nganmaliye. Mathau mangamgi makha chatharakpu oina haujikti sagaina taigi yumkai sengdoknaba haibadu oi. Nakala maromdana laisembibu mai thabada laikaigi amaiba amagam nipa mangaga makhoi tarukna sangduna laihori. Mai thaba horakpada numitti takhrabani. Adubu yamna pangtheng thengsilaka matam oiribana makhoisu thawa sada nakalda phamduna hidak thakli. Somdana yungkai sengdokpa loiraba matungda Tharik Tha mamabu chak pijaduna nganna pothahankri. Aduga mahak masadi mata laisemigi nungsibana aram khaurangba pumnamak phajin khibagum saning thakningba poktraduna yungi nakalda lairiba ibado pakhangmagi khubamdubu sengtoklamduna asai mana purakhiba lairik ado amuk ani suba lamai adubu paba hokri. Mana lairik asi hek pabaga hantak nukti mangduna lairamba nongi mapaidu akhak arauga loinaduna malem laimaida tarakli. Matau sibu khanglibi muktaraydi chamamnarido. Wakhal phumbamnari. Kananabu pariba khangjedaba taibang kanano thauram sibu tauriba. Nakala maromdana laisemigi haksang polang maisak ibadusu nongmana muthatpiri. Matawaduna nakal yet oida lairambani pa mga amadi amaibadusu pakhatladuna maidubu phajina chaknabani haiduna mithin saidu paiduna semsari. Adubu cha'u haibadi yadri. Nupa mayamdugi marakta laisemigi maina mapum oina chakraba ikagaraba masak aduda kiba fawwa horaknido. Kina mamanabada hairi. Manjana itaw maisi sakira sa oigira yum chalasi aidi yamna kirebo. Thanglena maisi phajana tharamdrabadi ayeng ayukti isa laisemse phamaga lairamba tarin henangbo. Ngasai makai hidak thakpa singi marakta thanglendi yaudi. Aduna wakhal laitana mai thagat na bahoni. Adubu nongmana adukan surabada thagat pangamdre mai amatta hoba ngamdre. Amai badu su wakhal lama khan bahorakli. Tomalna kari mataw no sidia masigi nongse matang matam ontok na chakidreda. Nupa mayamadu punna mai thafam mangadugi akoibada pulak leptuna mai sakatan bahori.
Khare hek sakpaga nongsu kanna adumak surei. Mayamgi marakta khara kigandaba Bimolna khonjel tablapna hairi. Bimolna sidi mai sum thariba khuding nongsu dum leptana suri. Aduna haksangse makak kaktana lairol salasi. Haudorak liba wafamduda amaiba tomal Syam Kesho amadi Bimol masamaka makoy mari khaktamakna yari. Thanglen amadi Manja makoy anidi wafamduda yaningdraduna hairi. Manjana hera karino da Bimol. Angang asigi mathak thangba unsa sikhak mai sakpada mangairi. Masida lairol sanba haibase hui haudongna leiba khotokpada ihing nahing itek tekna thengrabadia. Leiba pungjau thingadaba thabakni madu tawhaidi. Manjagi warol sida Thanglen sumateng pangselai. Thanglena Manjana haisu haibani maise phajana sangna bo honabani hena phagani. Makoy anigi waduda Bimola madi atai singadusu sauning laduna ngang na laisembigi haksang dubu puthoraktuna nakalda lairiba thangdo paikat pahorai. Keshona mai thaba haisidi mai sengarang sakadaba. Nongsu suba mai sisu sa u yadraba sida kari upai lairige. Syamsu si thang sida lairi. Pirak liba thangdo ubada Manja afing afai oina sangsinge taubani adubu phakri. Laisembigi mangakta lenge tauriba Keshogi makutto laisemi na phakri. Mataududa Manja di maning handuna turi. Aduga Kesho su kina laisembidi yengai. Laisembigi haksangdo mamai mamito maina sakibagi ika kaseli. Mamit anidusu saudoktuna lairi. Machinban manatol laukhatpam khangri. Keshogi makutta pairakliba magi makuttusu ipit pa haibado oiri. Oirakliba mataududa mayamdo magi thopa koi chenakri. Adubu Keshodi phaduna lehauri. Laisembi Keshogi mafamda nasol pikna hairei. Laisembi na ta Kesho kaidaurage kirabo. Wai se hairaduna nokfesu tausilai. Piba madu ubada Kesho makutta pharibado kanthuk lamduna mathwai hingnaba chelai. Nakala maromdana tharik thadi ahum suba lamai paba haukri. Ahum suba sinakariba oirigaba. Manja amadi Thanglen anidu punna chelaktuna Thanglen gi mayumda chenchili. Yungi thongdusu makhoi anina sujinbada nakal namam su tekli. Mataududa Thanglen gi mama Myamcha hiblambadagi haugatuna hairi. Myamcha na hai imagi Thanglen kaidawu yauragini nangbo. Manja kaidauragini sani bo. Aniduna mathong maram khangda tuduna lairambado ubada Myamcha di pakhatkri. Adubu animak maron thoktaba amagum tung onduna yengli. Shomduna Bimol mayum yaugadaba pangwat chilaktri. Adubu chatliba makhai yaubadi naida masha khaktamak lengbagum tauri. Yaubu sungnai naidrabaduda leptuna nakal diet oi koyeng. Mayum yaugadaba khajik ngai khibadu haujikti mangi manakta amuk leptuna lairamni. Oirakliba matau sida Bimol kiri ashuki matik kiri. Shor fuina honduna masilda susolai. Bimol na karino aidi mafam sidigi lapna sinkraba natrane aduga karamna. Ta Bimol tung oirapna taba khonjelni. Bimol khonjel du tabada mamitagi mapi sulepa laita tarakli. Kikhibani tasengna khonjel du. Khonjel adu laisembigini. Bimol maning lomda tapna onthorai. Adubu kanashu lairamdri. Miya mata lairamdabaduda Bimol nokfe tause. Adubu ikhang khangaudana tung lomdagi mahaki machin nenkredo. Nakala maromdana Syam amadi Tomal anidusu lambiya matada punna chelakli. Adubu makhoi anigi matong oirap miyama inarakugum taubaduda animak chap leptuna amaga yengnaduna hainai. Tomal na ibungo Syam miyama inarakugum taudabrane. Syamsu pabung Tomal aisu inarakugum tawi wabana suloiri sorga pulli. Somna wari ngehak saringai siraksida tarakle khonjelama madudi nipi amana inglaba suramada isai saplibado animak mayak sengna tai.
ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯈꯪꯗ꯭ꯔꯕꯁꯨ ꯁ꯭ꯌꯥꯝꯗꯤ ꯈꯪꯂꯨꯕ ꯀꯧꯕꯅ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁ꯭ꯌꯥꯝꯅ ꯄꯥꯕꯨꯡ ꯇꯣꯃꯥꯜ, ꯈꯣꯟꯖꯦꯜꯁꯤ ꯏꯆꯥ ꯂꯩꯁꯦꯝꯕꯤꯒꯤ ꯅꯠꯇ꯭ꯔꯅꯦ? ꯇꯣꯃꯥꯜꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯄꯤꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃ꯫ ꯃꯥꯅꯤ, ꯑꯩꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯁꯦꯝꯕꯤ ꯐꯤꯕꯝ ꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜꯁꯨ ꯀꯤꯕ ꯍꯦꯟꯕꯅ ꯃꯍꯩꯒ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯈꯛ ꯈꯜꯂꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯦꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯁꯦꯝꯕꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯨꯕꯗꯒꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯈꯨꯗꯛꯇꯨꯗ ꯋꯥꯟꯊꯈ꯭ꯔꯦꯗꯣ꯫ ꯀꯦꯁꯣ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯕꯗꯧ ꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯕꯅꯔꯥ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯅꯔꯦ ꯑꯅꯤꯃꯛ꯫ ꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥ ꯂꯥꯏꯔꯤꯛꯇꯨꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯃꯊꯟꯇ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯆꯍꯧꯔꯤ꯫ ꯑꯍꯥꯟꯕ ꯂꯃꯥꯏꯗꯨꯗ ꯏꯔꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ, ꯑꯅꯤꯁꯨꯕ ꯂꯃꯥꯏꯗꯅ ꯃꯩꯔꯤ ꯃꯨꯊꯠꯄ, ꯑꯍꯨꯝꯁꯨꯕ ꯂꯃꯥꯏꯗꯅ ꯊꯋꯥꯏꯅ ꯇꯝꯊꯤꯕ ꯑꯣꯜꯂꯛꯄ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯂꯃꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯞ ꯆꯥꯎꯅ ꯏꯔꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯌꯥ ꯑꯃꯁꯨ ꯏꯔꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯄꯥꯔꯝꯕꯗꯤ ꯑꯍꯨꯝꯁꯨꯕ ꯂꯃꯥꯏ ꯑꯗꯨ ꯐꯥꯎꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯇꯣꯝꯇ ꯃꯔꯤ ꯂꯃꯥꯏꯗꯨꯁꯨ ꯍꯥꯡꯗꯣꯛꯆꯈ꯭ꯔꯦ꯫ ꯂꯃꯥꯏꯗꯨꯗ ꯏꯔꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯇꯨꯡꯀꯨꯟ ꯇꯥꯟꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯃꯒꯤ ꯏꯁꯩꯒꯤ ꯁꯨꯔ ꯑꯣꯏꯅ ꯇꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥ ꯑꯃꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯊꯥꯗꯤ ꯇꯥꯗꯦ, ꯀꯔꯤꯁꯨ ꯇꯥꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ, ꯃꯃꯥ ꯊꯝꯕꯥꯜꯁꯨ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯏꯕꯨꯙꯧꯁꯨ ꯄꯣꯊꯥꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯥꯔꯤꯛꯊꯥ ꯁꯤꯡ ꯆꯟꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯊꯥꯔꯤꯛꯊꯥꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯝꯕꯥꯜꯁꯨ ꯍꯣꯏ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ꯫ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯤ ꯕꯤꯃꯣꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯃꯪꯒꯤ ꯃꯅꯥꯛꯇ ꯂꯣꯡꯅ ꯇꯥꯔꯤꯕꯗꯣ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥꯗꯤ ꯇꯨ ꯆꯨꯡꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯐꯤꯕꯝ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯩꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯈꯤꯗ꯭ꯔꯕ ꯂꯩꯁꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯃꯪꯒꯤ ꯅꯥꯀꯜꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯄꯥ ꯃꯈꯩꯗꯨꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯨ ꯏꯆꯥꯏꯅ ꯇꯥꯔꯤ꯫ ꯀꯦꯁꯣꯅ ꯂꯪꯊꯣꯛꯂꯝꯕ ꯊꯥꯡꯗꯨꯁꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯆꯨꯔꯝꯕꯁꯤꯅꯤ꯫ ꯅꯣꯡꯕꯨ ꯆꯨꯔꯕꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨ ꯅꯣꯡ ꯌꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ, ꯑꯗꯨꯒ ꯅꯣꯡꯁꯨ ꯌꯨꯔꯛꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯕꯨ? ꯊꯥꯔꯤꯛꯊꯥ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯅꯦ ꯊꯧꯑꯣꯡꯁꯤꯕꯣ? ꯊꯥꯡꯂꯦꯟ, ꯂꯥꯛꯑꯣ! ꯈꯣꯟꯖꯦꯜꯗꯨꯗ ꯊꯥꯔꯤꯛꯊꯥ ꯃꯅꯤꯡ ꯈꯪꯑꯣꯟ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯥꯟꯖꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯊꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯊꯥꯔꯤꯛꯊꯥꯁꯨ ꯃꯥꯟꯖꯗ ꯀꯧꯔꯛꯏ꯫ ꯇꯥ ꯃꯥꯟꯖꯥ! ꯃꯥꯟꯖ ꯊꯥꯔꯤꯛꯊꯥꯅ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯕꯤꯃꯣꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯤꯗꯨ ꯃꯥꯟꯖꯗꯤ꯫ ꯊꯥꯡꯂꯦꯟꯁꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯥꯔꯤꯛꯊꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ ꯇꯥ ꯃꯥꯟꯖꯥ, ꯊꯧꯗꯣꯛꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯉꯔꯥꯡ ꯃꯐꯝ ꯑꯁꯤꯗ ꯇꯥ ꯊꯥꯡꯂꯦꯟꯒ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯍꯧꯕꯗꯥꯏꯅꯦ? ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯕꯤꯃꯣꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯦꯁꯣ ꯍꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯁꯦꯝꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯈꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕꯤ ꯃꯨꯛꯇꯥꯔꯩꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯌꯦꯜꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ, ꯑꯗꯨꯕꯨ ꯃꯆꯤꯜꯗꯤ ꯀꯥꯡꯊꯣꯛꯂꯝꯗꯦ꯫ ꯊꯥꯔꯤꯛꯊꯥꯗꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯌꯥꯎꯗꯈꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯨꯒꯦ ꯇꯧꯕ ꯃꯤꯠꯀꯨꯞꯇ
ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯃꯤ ꯁꯥꯝꯅ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄꯒꯤ ꯃꯇꯧ ꯑꯃ ꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯔꯤꯛꯇꯨꯕꯨ ꯊꯦꯡꯂꯨꯕ ꯇꯧꯗ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯁꯦꯖꯦꯅ ꯎꯏꯁꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯊꯥꯔꯤꯛ ꯊꯥꯗꯣ ꯂꯥꯏꯔꯤꯛꯁꯦ ꯑꯆꯝꯕ ꯂꯥꯏꯔꯤꯛꯇꯤ ꯃꯥꯟꯗ꯭ꯔꯦ꯫ ꯑꯕꯣꯛ ꯃꯨꯛꯇꯥꯔꯩꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯕꯅ ꯐꯒꯅꯤ꯫ ꯋꯥꯈꯜꯁꯦ ꯈꯟꯅ ꯈꯟꯅ ꯂꯥꯏꯔꯤꯛꯇꯨꯕꯨ ꯃꯣꯔꯥ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯁꯤ꯫ ꯅꯨꯡꯊꯤꯜ ꯑꯣꯏꯁꯤꯜꯂꯛꯄꯗ ꯊꯥꯔꯤꯛꯊꯥ ꯍꯥꯟꯅꯗꯒꯤ ꯈꯔ ꯉꯟꯅ ꯂꯥꯏꯔꯤꯛꯇꯨꯕꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯃꯨꯛꯇꯥꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯛꯇꯥꯔꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯃꯨꯛꯇꯥꯔꯩꯅ ꯍꯥꯟꯅ ꯀꯧꯔꯛꯈ꯭ꯔꯤ, ꯊꯥꯔꯤꯛꯊꯥ, ꯍꯥꯏ ꯊꯥꯔꯤꯛꯊꯥ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯍꯣꯏ ꯑꯕꯣꯛ꯫ ꯃꯨꯛꯇꯥꯔꯩꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯊꯥ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯇꯞꯅ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯏꯔꯤꯛꯇꯨꯕꯨ ꯎꯕꯗ ꯃꯨꯛꯇꯥꯔꯩꯗꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈ꯭ꯔꯤ꯫ ꯂꯥꯏꯔꯤꯛꯇꯨꯕꯨ ꯄꯥꯏꯈꯠꯇꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯤꯛꯁꯦ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯤꯕ? ꯊꯥꯔꯤꯛꯊꯥꯅ ꯂꯧꯔꯤ ꯑꯆꯧꯕꯗ ꯇꯥꯔꯝꯕꯅꯤ ꯑꯕꯣꯛ꯫ ꯃꯨꯛꯇꯥꯔꯩꯅ ꯂꯥꯏꯔꯤꯛꯁꯦ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ, ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗ ꯏꯔꯝꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛꯁꯤꯕꯨ ꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯃꯍꯜ ꯀꯧꯏ꯫ ꯃꯨꯛꯇꯥꯔꯩ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯈꯥ ꯂꯤꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩꯗꯤ ꯆꯍꯤ 38 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯃꯨꯛ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯍꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯍꯤ 38 ꯁꯨꯔꯤ꯫ ꯑꯍꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯕꯗꯤ ꯑꯗꯨꯃꯛ ꯏꯀꯟ ꯀꯟꯅ ꯍꯤꯡꯂꯤ꯫ ꯃꯨꯛꯇꯥꯔꯩ ꯂꯩꯃꯒꯤ ꯃꯃꯧ ꯌꯥꯏꯃꯅꯤ꯫ ꯃꯅꯦꯝꯒꯤ ꯃꯍꯩ ꯑꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ, ꯍꯥꯏꯕꯗꯤ ꯂꯩꯃꯍꯜꯁꯦ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯗꯨꯅ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯁꯥꯡꯗꯣꯛꯍꯟꯕ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯂꯧꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯞꯄ ꯑꯁꯤꯅꯤ ꯂꯩꯃꯍꯜꯅ ꯇꯣꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ꯫ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯏꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯐꯕ ꯋꯥꯔꯣꯜꯗꯤ ꯏꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯍꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯊꯝꯍꯧꯅꯕ ꯊꯧꯔꯥꯡ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯈꯪꯂꯤꯕꯤ ꯃꯨꯛꯇꯥꯔꯩꯗꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯤ, ꯃꯨꯛꯇꯥꯔꯩꯅ ꯃꯣꯏ ꯕꯕꯥ, ꯏꯃꯥꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯗꯤ ꯈꯔ ꯈꯤꯠ ꯅꯨꯡꯉꯥꯏꯖꯗꯦꯀꯣ꯫ ꯅꯨꯄꯤꯅ ꯉꯝꯕ ꯌꯥꯗꯕ, ꯅꯨꯄꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯕ ꯌꯥꯗꯕ ꯆꯥꯎꯊꯣꯏ ꯃꯃꯥꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯁꯣꯛꯈ꯭ꯔꯕ꯭ꯔꯣ ꯍꯥ? ꯃꯨꯛꯇꯥꯔꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯨꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯊꯣꯠꯇꯤ ꯃꯕꯨꯛꯇ ꯃꯆꯥ ꯅꯥꯎꯄꯨꯔꯤꯕ ꯃꯔꯝꯅ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯂꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯃꯍꯜꯁꯨ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯂꯤ ꯃꯤꯠꯀꯨꯞꯁꯤꯗ ꯐꯃꯨꯡꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯅ ꯈꯥꯡꯅ ꯋꯥꯈꯜꯁꯨ ꯈꯜꯂꯤ꯫ ꯂꯩꯃꯍꯜꯅ ꯏꯃꯥ ꯑꯇꯣꯝꯕꯤꯁꯦ ꯅꯥꯎꯄꯨꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ, ꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ, ꯑꯗꯨꯒ ꯊꯧꯔꯝ ꯈꯔꯁꯨ ꯋꯥꯠꯂꯤ, ꯃꯔꯝꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤꯜꯗ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯈꯨꯅꯤꯡꯊꯧꯅꯁꯨ ꯈꯣꯏꯗꯧꯗ ꯅꯝꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯃꯧ ꯑꯍꯨꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯃꯧ ꯑꯍꯟ ꯈꯣꯡꯗꯣꯟꯕꯤꯁꯨ ꯎꯇꯤ ꯊꯣꯡꯂꯤ꯫ ꯑꯗꯨꯒ ꯃꯨꯛꯇꯥꯔꯩꯒꯤꯅ ꯉꯥ꯫ ꯃꯊꯦꯜ ꯑꯅꯤꯁꯤꯒ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯇꯥꯊꯣꯠꯁꯨ ꯉꯝꯗ ꯉꯝꯗ ꯁꯤꯡꯖꯨ ꯁꯨꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯥꯊꯣꯠꯀꯤ ꯃꯇꯧꯁꯤꯗ ꯃꯆꯦ ꯑꯅꯤꯅ ꯉꯥꯡꯂꯤ꯫ ꯈꯣꯡꯗꯣꯟꯕꯤꯅ ꯁꯤꯡꯖꯨꯗꯣ ꯍꯣꯔꯦꯟ ꯑꯩꯅ ꯑꯦꯟꯁꯥꯡ ꯂꯣꯏꯔꯒ ꯁꯨꯔꯕꯁꯨ ꯌꯥꯕꯗꯣ, ꯅꯪꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯁꯥ ꯉꯝꯗ꯭ꯔꯤꯕꯗꯨꯒ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯄꯥꯎꯈꯨꯝꯒ ꯄꯤꯐꯝ ꯈꯪꯗ꯭ꯔꯤ ꯃꯨꯛꯇꯥꯔꯩꯅ ꯑꯃꯨꯛ ꯆꯩꯁꯤꯜꯂꯛꯏ꯫ ꯅꯣꯟꯊꯥꯕꯁꯨ ꯐꯔꯛ ꯇꯥꯒꯅꯤꯅꯦ, ꯏꯆꯦꯅ ꯍꯣꯔꯦꯟ ꯁꯨꯒꯦ ꯍꯥꯏꯔꯤꯁꯦ ꯀꯣꯛ ꯁꯨꯍꯜꯂꯨ꯫ ꯇꯥꯊꯣꯠ, ꯅꯈꯨꯠ ꯍꯥꯝꯗꯣꯛꯑꯁꯨ ꯆꯠꯂꯣ, ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯆꯠꯂꯣ꯫ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯕꯗꯨꯗꯗꯤ ꯇꯥꯊꯣꯠꯁꯨ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯏ꯫ ꯇꯥꯊꯣꯠꯅ ꯍꯣ ꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯆꯔꯒꯦ, ꯀꯔꯝꯕ ꯃꯧꯅꯣ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯦ ꯍꯔꯥꯎꯗꯦꯅꯦ? ꯇꯥꯊꯣꯠ ꯏꯕꯦꯝꯃ, ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ, ꯅꯆꯦ ꯑꯅꯤꯁꯦ ꯐꯈ꯭ꯔꯦ꯫
ตาทวดน่ะมาทันดังงังจริบมายามดูตาระกะอันนี้ดูดีมาบุกไปว่ามาไข่นกเลยอาดูมิกบตุดาตาทวดกีมาคงดาอีกเข่งคาราเจนทะเลอาดูกะตาทวดมาบุกตาไปสินดูนะกับปะหอรักเลยอิเชยายอิเชฮันไอ้กี่ปุกเชกันน้องเต้าเครมานาวนี่ปีเกมาเต้าดูดาอันนี้มักเจนเสลายอาดูว่าพี่บัมดูดีเยี่ยงบัดมักเยี่ยงบัดว่าเขาตายมาดูดีตาทวดกีปุกนุ่งดานาวปูริบะท่าตาเรที่อ่างดูสีริหายบสิมุกตาเรย์ชูอิมุงกิมิโออิสิงบุกอกเชลีมุกตาเรย์นะมวยบ้าอิบุงโตมบ้าน้อยว่ามุกตะลาโอตาทวดเชกันน้องเต้าเรมาปานเดลัยรัมมันิป้าอุมดูสูคงไลตัวนะจังสิเลยอดูฟามุงเดลัยรีบิไลมาฮัลดีนกเฟตเอาดุนฮิบทักรีชวมนนตาทวดปูมาตามาดูกีอ่างอุณาบะไฮบีอาฮัลนุปีคารันเยียงว่ามาตามดาอ่างดูสีนะอดูมักไตบังพาวรักลีโอยรักลีบามาตาอุสีดามุกตาเรย์ดีตาเสียงนักกีรีทวายเอาดราบอ่างดูบูบดาตาทวดมาปูรอยบดาโกนุนกับลีตาทวดการีนตัววิริบสิบไอ้กิจาเสมามาอิงวันเดสินาบิโอตาฟังขังดราบตัวบัสูมากิลอยนาบิบุเทียมจินบิเลยเสตาทวดน่าสาดูเห็นสกสิลานีคาราสูฟัตบตามาสิตาทวดนะยาโรยอิจาบิโอไอ้กิอิจาบิโอยังบังอัมดาอิมุงกิมิโออิปุ่มมาปีสินทานายเอาจิกติตาทวดกิวาคัลดัสูสิงนักรีมาดูดีมันเอ็มไลมาฮัลนามาจ้าบุขัดปกิลามันดีมาชูช่วยดูนะสิงคีนิคันครีชมนะชมฮาวคีบันะฮับตาอันนี้มุกที่ฮาวจินครีดโนมุกิโนมินีนุมิดางไงรำโอยสิลักปกิคงโดนบีมาจ้านุปีอันนี้นะสานารำบาไลฟ์ดีบีสิงโดลอยสิลิอามารอมตนะมุกตาเรซูมาจ้านิปากิมาขุดอดุสฮานาบดาโซเอไฮบดากีฮิดักตุอิสาวลางลางดนะฮับปีอีทอกปดาฮับนับฮิดักตีมาตัมมาดูกีปังขกมานาดูเฮกตุนะคุบังนุงดสุรุนายระบมาตุงดาอโศกปดูดาฮับปดาอานาบพานารมลิบันีมุกตาเรนะสรุมารักตสานาบดาชุมัยนามีอัตยกันอาศกนาเกียนังขับตันิโซอิเซมามานังงังบดาทานิลซูตุมินาตารีมาจิลคุมลุบะตาวดีอชวมดานะไลฟ์ดีบีลอยสิลิบิคงโดนบิสูลอยสินนะทั้งนับกาดามันเอ็มไลมาฮัลนันนกปุกิคอนเจลามาไฮเฟตารักปดูดาตูซุงคิบักฮังอูดีมารัมดีทั้งนับกาสีมามาอุนุปีตาทวดกิกานมารัมดูนะคงโดนบีกาดูตำนับปรับเจนเชลัยมานะกาดูดจังลักมาตำดูดาดีตาทวดมากีมาจ้าท่าสูดนะปีบุกนุ่งดกิสีนะปุกลักขีบดูมักสะพูดฮับดูนะพุงขีบดูบุอามุกปั๊มดูนะไลรัมลีโอยรัมลีบพิบัมมาดูดาคงโดนบีตาทวดกีมานักตะสังสินดูนะไฮรีคงโดนบีนะไฮตาทวดเสอังอักสิพิโรเสตาหอยเดเนนังบัวเสอิเชตาพิโรตาทวดนะอิเชอิชาเสมาบุกลามีไฮบกีมาบุกพิทักลีบันเนคงโดนบีนะฮะวายเสียหายระดุนอ่างดูได้ยังลบมาทำดีอ่างดูยังให้ระบบพิบมามาดาหิงดูน่าไล่รำเลยแต่ทวดกินาเกาลสูมันยังไล่มาฮัลน่ะเฮกไปรำบะไล่ริกขอใจอามาดีมาให้กิลำดัชซินานาบะอาตัยปลำมาใครสุไล่รำเลยปวดชักสิงดูอูบดาคงโดนวิมานิงขังอันหันอาดูบุการีกุมบะอีฝุ่นมันบะปวดชักอามาดันเนียดปกุมเต้าบดูดามาขาดันนอนท่าดูนี่ยังลบดดีอีฝุ่นนี้อีกอยเนี่ยสักให้ดูน่าสุดตารีอ่างสิบุพุ่มบดสิจินักฮิบะสะพูวดูสูนักเอาดเลยมันเอ็มไลมาฮัลกีมาให้กีปลำมามาดีไลชอนสิจินัดูนะสีคราบมาจานุปีกีหักเสียงดูดามันเอ็งกีทวายสิบุขับสินดูนะหิงาลีบันีอาดูบุฮาวนอรีบรามาเชมาสิปุ่มบาสิบุขังลบีคงโดนบีนะกาสิดากีทอกสิกาได้สังสินสิกาได้กีบันะมาจิลมาคงพาจินครีมาจากีไม่สักนะหิงสายตัมบีโอเลบิตาทอดนกเฟตเอาดูนี่ยังไงอาดูก็อ่างดูดาอมุกยังดูนะยังอุตุสิดาเล็บลิบเสนังกินามาสาวบินเนยังมังอาดมนี่เฮกไฮบกาอ่างดูสูคงโดนบีดาฟัดยังไงพิบัมดูดาคงโดนบีฮันตักมุกตีอร่อยบีปังกลสิจินนะดูนะอิมุงดากีมังกอลตัมนะเซนทอรักลี
ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏꯗ ꯃꯅꯦꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯀꯤꯔꯗꯨꯅ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯄꯥꯔꯤꯅ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ?" ꯈꯣꯡꯗꯣꯟꯕꯤꯅ "ꯀꯩꯁꯨ ꯇꯧꯗꯦ." ꯀꯤꯕ, ꯄꯥꯈꯠꯄ, ꯀꯞꯅꯤꯡꯕ, ꯃꯤꯄꯥꯏꯕ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯋꯥꯔꯤꯗꯨꯕꯨ ꯂꯤꯕ ꯉꯝꯗ ꯍꯤꯛꯅ ꯀꯞꯂꯤ ꯈꯣꯡꯗꯣꯟꯕꯤꯗꯣ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯃꯨꯛꯇꯥꯔꯩ ꯃꯀꯣꯛꯇ ꯏꯅꯐꯤ ꯑꯗꯨꯅ ꯀꯨꯞꯇꯨꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯨꯛꯇꯥꯔꯩꯅ "ꯏꯆꯦ, ꯀꯩꯗꯧꯔꯒꯦ?" ꯄꯥꯔꯤꯅ "ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯁꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯄꯥꯈꯠꯅꯔꯅꯤ." ꯈꯣꯡꯗꯣꯟꯕꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯅꯣꯟꯈꯠꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯊꯣꯠꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯤꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯕꯗꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯅ ꯀꯟꯕ ꯉꯝꯂꯣꯏ ꯈꯟꯕꯅ ꯋꯥꯔꯤꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯂꯤꯔꯛꯏ꯫ ꯈꯣꯡꯗꯣꯟꯕꯤꯅ "ꯏꯃꯥꯗꯣ ꯑꯩꯅ ꯋꯥꯏ ꯇꯩꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ." ꯄꯥꯔꯤꯅ "ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ?" ꯈꯣꯡꯗꯣꯟꯕꯤꯅ "ꯏꯃꯥꯗꯨ ꯂꯩꯇ꯭ꯔꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗ ꯅꯠꯇꯅ ꯑꯇꯩ ꯂꯩꯔꯤꯕ ꯃꯨꯛꯇꯥꯔꯩ, ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯇꯥꯊꯣꯠꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯌꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯍꯟꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯅꯔꯤ꯫ ꯄꯥꯔꯤꯅ "ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ?" ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯁꯨ ꯅꯣꯝꯕ ꯌꯥꯎꯃꯤꯟꯅꯕꯅꯤ꯫ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯗꯨꯝꯅ ꯃꯃꯥꯒꯤ ꯃꯇꯧꯗꯨꯕꯨ ꯎꯔꯨꯕꯗ ꯇꯁꯦꯡꯅ ꯃꯊꯃꯣꯏ ꯀꯥꯏꯅꯔꯤ꯫ ꯇꯥꯊꯣꯠ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯇꯧꯖꯩ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯇꯟꯖꯥꯗ ꯃꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯍꯩꯅ ꯅꯥꯎꯌꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯁꯨ ꯃꯅꯦꯝꯅ ꯇꯧꯔꯝꯕ ꯊꯧꯑꯣꯡ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ, ꯃꯤꯒꯤ ꯃꯆꯥ ꯍꯥꯠꯄ, ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯂꯩꯃꯍꯜꯒꯤ ꯊꯧꯔꯝ ꯃꯅꯨꯡ ꯑꯣꯏꯕꯅ ꯃꯤꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯈꯨꯔꯥ ꯃꯥꯟꯗꯣꯜ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯉꯥꯡ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯃꯪꯒꯣꯜꯗ ꯑꯗꯨꯝꯅ ꯋꯥ ꯇꯥꯅꯔꯤꯉꯩ ꯃꯨꯛꯇꯥꯔꯩꯒꯤ ꯃꯆꯥꯅꯤꯄꯥ ꯊꯥꯅꯤꯜ ꯑꯃꯗꯤ ꯈꯣꯡꯗꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤ꯫ ꯍꯥꯏꯅꯕ ꯂꯩꯗꯣ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯑꯃꯗꯤ ꯏꯃꯨꯡꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯅꯕ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯁꯥꯟꯅꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯦꯗꯣ꯫ ꯃꯗꯨꯒꯨꯝꯅ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯅꯤꯜꯅ "ꯏꯆꯦ ꯊꯥꯖ, ꯅꯪꯅ ꯑꯃꯥꯡꯕ ꯑꯣꯏꯔꯣ, ꯏꯆꯥ ꯂꯥꯏꯖꯥꯒ ꯏꯕꯥꯅꯤ ꯂꯣꯠꯂꯒꯦ." ꯊꯥꯖꯅ "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ 1ꯗꯒꯤ 10 ꯐꯥꯎꯕ ꯊꯤꯔꯨꯈꯤꯒꯦꯀꯣ." ꯂꯥꯏꯖꯁꯨ ꯃꯕꯨꯡ ꯊꯥꯅꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯛꯈꯤ ꯂꯣꯠꯄ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖꯅ 1, 2, 3 ꯊꯥꯖ ꯃꯁꯤꯡ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯥꯏꯖ ꯑꯅꯤꯗꯨ ꯁꯅꯥꯃꯍꯤ ꯂꯩꯔꯤꯕ ꯐꯝꯂꯦꯟ ꯑꯣꯏꯔꯤꯕ ꯀꯥꯗꯨꯗꯅꯤ ꯂꯣꯠꯂꯤꯕꯁꯤ꯫ ꯊꯥꯖꯁꯨ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯊꯤꯕ ꯆꯪꯉꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯦꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯑꯅꯤꯃꯛꯇꯤ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯤꯉꯩ ꯆꯩꯔꯛꯇꯨꯗ "ꯏꯁꯨꯊꯣꯏ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯅꯤꯃꯛ ꯃꯇꯨꯡ ꯑꯣꯟꯊꯣꯛꯏ꯫ ꯃꯤ ꯇꯨꯝꯅꯗ꯭ꯔꯕ ꯂꯩꯃꯍꯜꯒꯤ ꯐꯃꯨꯡꯗꯨꯗ ꯂꯩꯃꯍꯟ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯀꯨꯠ ꯀꯨꯠꯁꯟꯗꯨꯅ ꯐꯝꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤꯃꯛ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯇꯣꯝꯕꯅ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯊꯦꯡꯅꯔꯦ꯫ ꯇꯣꯝꯕꯅ "ꯊꯥꯅꯤꯜ, ꯂꯥꯏꯖ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ?" ꯊꯥꯖꯅ "ꯀꯦꯀꯨ ꯐꯣꯡꯂꯦ, ꯊꯥꯅꯤꯜꯁꯨ ꯐꯣꯡꯂꯦ, ꯂꯥꯏꯖꯁꯨ ꯐꯣꯡꯂꯦ." ꯊꯥꯖꯅ ꯑꯗꯨꯝꯅ ꯆꯪꯁꯤꯟꯗꯨꯅ ꯀꯦꯀꯨ ꯐꯣꯡꯂꯛꯄꯗꯨꯗ ꯑꯅꯤꯗꯨꯒꯤ ꯑꯀꯤꯕꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯀꯥꯗꯣꯝꯗ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯃꯨꯛꯇꯥꯔꯩꯒꯤ ꯃꯐꯝꯗ ꯇꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯥꯅꯤꯜꯅ ꯂꯤꯔꯤ꯫ ꯃꯨꯛꯇꯥꯔꯩꯁꯨ ꯑꯉꯥꯡꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯍꯜꯒꯤ 12 ꯆꯟꯕ ꯁꯣꯔꯥꯠꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝ ꯇꯧꯅ ꯊꯥ 3-4ꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩꯁꯨ ꯃꯨꯛꯇꯥꯔꯩꯅꯤ, ꯑꯐꯕ ꯂꯝꯕꯤꯗ ꯃꯍꯩ ꯇꯧꯖꯕꯤꯅꯤꯗꯣ꯫
ꯃꯤꯒꯤ ꯑꯐꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯦꯡꯕꯤꯕ ꯑꯐꯕꯇ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯛꯇꯃꯛ ꯇꯧꯕꯅꯤꯗꯣ ꯇꯥꯊꯣꯠꯀꯤ ꯂꯝꯆꯠꯇꯤ ꯃꯨꯛꯇꯥꯔꯩꯁꯨ ꯂꯥꯏ ꯅꯨꯡꯁꯤꯠ ꯂꯩꯕ ꯑꯣꯏꯕꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯤꯄꯥ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯈꯪꯖꯤꯟꯗꯨꯅ ꯂꯩꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯣꯡꯗꯣꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯨꯝ ꯍꯣꯡꯗꯣꯛꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯧꯗꯣꯛꯂꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯈꯟꯈꯤꯗ꯭ꯔꯤ ꯁꯨꯞꯅꯇꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯈꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯄꯥꯔꯤꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯧꯗꯣꯛꯂꯤ ꯈꯣꯡꯗꯣꯟꯕꯤꯅ ꯇꯥꯔꯤꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯛꯂꯕ꯭ꯔꯣ ꯄꯥꯔꯤꯅ ꯁꯍꯔꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯤ ꯈꯣꯡꯗꯣꯟꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯍꯔꯗ ꯐꯔꯦꯗ ꯃꯗꯨ ꯍꯦꯛꯇ ꯂꯩꯔꯁꯤ ꯌꯨꯝ ꯍꯣꯡꯗꯣꯛꯅꯕ ꯁꯦꯝ ꯁꯥꯕꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯣꯡꯗꯣꯛꯈ꯭ꯔꯒꯅꯤ ꯈꯟꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯗꯣꯟꯕꯤ ꯍꯣꯏꯅ ꯍꯣꯡꯗꯣꯛꯈ꯭ꯔꯕꯗꯤ ꯃꯨꯛꯇꯥꯔꯩꯒꯤ ꯏꯃꯨꯡ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯒꯅꯤ ꯈꯟꯕꯗ ꯃꯨꯛꯇꯥꯔꯩ ꯄꯥꯈꯠꯄ ꯍꯧꯔꯕꯅꯤ ꯃꯔꯝꯗꯨꯅ ꯃꯆꯦ ꯈꯣꯡꯗꯣꯟꯕꯤꯗ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯈꯣꯡꯗꯣꯟꯕꯤꯕꯨ ꯑꯌꯨꯛ ꯉꯟꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯃꯤꯟꯅꯕ ꯁꯥꯗꯨꯅ ꯏꯪꯈꯣꯜꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯨꯛꯇꯥꯔꯩꯅ ꯏꯆꯦ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯅ ꯃꯐꯝ ꯑꯃ ꯌꯦꯡꯂꯣꯗꯅ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦꯕꯣ ꯁꯤꯗ ꯈꯣꯡꯗꯣꯟꯕꯤꯅ ꯃꯨꯛꯇꯥꯔꯩ ꯏꯆꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯂꯩꯕ ꯍꯩꯅꯗ꯭ꯔꯤ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯆꯍꯤ 10 ꯁꯨꯕ ꯅꯠꯇ꯭ꯔꯤꯕꯅꯤꯗꯣ ꯏꯆꯦꯁꯦ ꯃꯤꯄꯥꯏꯔꯦꯅꯦ ꯃꯨꯛꯇꯥꯔꯩ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯃꯅꯤꯡ ꯊꯣꯡꯒꯤ ꯊꯣꯡꯖꯤꯜꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯤ ꯇꯥꯊꯣꯠ ꯃꯨꯛꯇꯥꯔꯩ ꯑꯃꯗꯤ ꯈꯣꯡꯗꯣꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯥ ꯆꯤꯛꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯈꯪꯖꯤꯜꯂꯤ ꯃꯨꯛꯇꯥꯔꯩꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯄꯥꯁꯦ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯅꯤꯡꯗꯦꯗꯣ ꯏꯆꯦ ꯌꯥꯏꯃ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ 이캉 캉호우다 사나리의 와리야두부 다톳나 마락 탈락보두다 목다레 랄리 paukompirai. Kobilay masi oina thongage ngasidi. Khongdon bisu mateng pangselai. Rang numidang wairamdanya natay na pharakpa puklawi aduganya thongasi. Makoy anigi pakat pa matawdo uraga tathuat kinungay jabi haibado oiribani. Sak ensang ningkijana thongdo na chanaraba matungda. Nungtil numit sak yung matamaduda khongdon bigi machanupi anido shumanga nung sayay duna life hidibi sanari. Anido gi matawdubu tathuat mangolda phamduna munna yengduna lay. Mitkup khara yenglam laba matungda magi kada prap sankiduna thonglon senkri. Ngayhaki matung haraw sanajarambi angang ani haugsikti maray tawnarakli. Thajana nanaw nang masamatin misu oy na payo. Laijana tali ay di masam asangbi masak pajabi si pay gani. Anido ngayhakti adum na maray narami. Adubu kari wakal no taja nakal dalay riba morado na manaw nupi laijabu hanjin na jin thom no na hatok lama matungda. Sangsin no na amok sukon no na kapli. Tajana nanaw si hagulo si nanaw. Imong da machani paga sak tokpagi mikap ama tumtharuraba muktaray do mikap kang thoklak to na sumanga senthoray. Kungi mayra paibi singi oiba mifam ama yauruba khongdon bisu halakpaga mapa chana na thaudok to mayok na nathengari. Muktaray na ibema karigino nang nanaw sida adum na tawbiriba to po. Masida thoktana ba hona jakibani. Ingkol fawba layna na ba tawrang tawkibani. Adubu pum namak arimba tare khalubada khongdon bi kiba poglaktri. Hena sauning lakli. Sahi anida suribi thawai yaugdraba machanupi aton bidubu pamduna shumangda famduna thabak suba satkiba yungi nipa singbu ngaiduna laikri. Muktaray su kaidi upai lairi thengsilaklabada tomba hana halaklay. Mathang sum halak nari yungi missing suri. Thabak halak pada ngairiba ahumduna kapna wahang basulepti. To mana itayma angang si mataw karamna. Wahangi itselamagom mathang manaw nai na hangai sauthoy na. Muktaray itayma laija si kaydorage. Parina khongdon biya sasat kumo ay isa laija si kaydore ha.
ꯈꯣꯡꯗꯣꯟꯕꯤ ꯋꯥꯍꯪ ꯑꯃꯠꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯆꯥꯕꯨ ꯁꯨꯃꯥꯡꯗ ꯊꯝꯂꯝꯗꯨꯅ ꯇꯥꯊꯣꯠꯀꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯇꯥꯊꯣꯠꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯤ. ꯇꯥꯊꯣꯠꯁꯨ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ. ꯇꯥꯊꯣꯠꯅ "ꯏꯆꯦꯍꯟ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ?" ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯈꯣꯡꯗꯣꯟꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ. "ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯁꯣꯛꯅꯕ ꯃꯥꯡꯅꯕ ꯇꯧꯈ꯭ꯔꯒꯦ? ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯒꯨꯝ ꯈꯜꯂꯨꯕꯒꯤ ꯃꯍꯩꯔꯣ?" ꯇꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯑꯗꯨꯝꯅ ꯆꯤꯡꯊꯣꯔꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯇꯩꯃꯒꯤ ꯈꯨꯠꯇꯨꯕꯨ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯀꯔꯤꯅꯣ ꯏꯇꯩꯃ? ꯏꯆꯥꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯅ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ. ꯇꯥꯊꯣꯠꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯃꯥꯕꯨ ꯑꯁꯨꯝꯅ ꯆꯤꯡꯊꯣꯛꯄꯤꯔꯤꯕꯁꯦ?" ꯄꯥꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯅꯥꯎ ꯅꯤꯄꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯆꯩꯔꯛꯏ. "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯏꯆꯥꯁꯤ ꯑꯁꯨꯝꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏ." ꯆꯥꯎꯊꯣꯏꯅ "ꯇꯥꯆꯧ, ꯑꯩ ꯑꯋꯥꯡꯒꯤ ꯃꯥꯃ ꯀꯨꯜ ꯑꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ." ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗꯤ ꯈꯪꯗ ꯑꯉꯥꯡꯗꯨꯒꯤ ꯊꯧꯔꯝꯗꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ. ꯃꯪꯗꯒꯤ ꯍꯜꯂꯛꯄꯒ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯅꯅꯕ ꯈꯣꯡꯗꯣꯟꯕꯤ ꯇꯣꯝꯕꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ. "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯍꯩ ꯇꯧꯏ, ꯍꯤꯡꯆꯥꯕꯤꯒꯤ ꯃꯒꯨꯜ ꯆꯦꯜꯂꯤꯅꯦ. ꯏꯃꯥꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯁꯨ ꯃꯥꯅ ꯍꯥꯠꯄꯅꯤ." ꯈꯣꯡꯗꯣꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯥꯊꯣꯠ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅ ꯉꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯇꯥꯊꯣꯠꯅ "ꯍꯦꯔꯥ, ꯏꯆꯦꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯔꯤꯅꯣ? ꯑꯩꯅ ꯏꯃꯥ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄꯤꯔꯛꯎ." ꯇꯥꯊꯣꯠꯅ ꯑꯗꯨꯝꯅ ꯅꯝ ꯍꯥꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯨꯛꯇꯥꯔꯩꯁꯨ ꯇꯥꯊꯣꯠꯀꯤ ꯃꯃꯥꯏꯗ ꯈꯨꯄꯣꯛꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ. "ꯑꯉꯥꯡ, ꯅꯪꯅ ꯑꯉꯝ ꯇꯥꯟꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯃꯍꯩ ꯇꯧꯋꯦꯕꯨ ꯇꯧꯋꯦ ꯍꯥꯏꯕꯅꯤ. ꯏꯃꯥꯒꯤ ꯂꯥꯏꯔꯤꯛ, ꯏꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯍꯟꯗꯛꯃꯨꯛꯇꯤ ꯇꯥꯊꯣꯠ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ. ꯅꯤꯄꯥ ꯑꯍꯨꯝꯗꯨꯗꯤ ꯅꯤꯄꯤ ꯑꯍꯨꯝꯁꯤꯒꯤ ꯃꯇꯧꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ. ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯊꯨꯒꯥꯏꯔꯝꯂꯦ ꯏꯃꯨꯡꯁꯤ. ꯃꯩꯆꯥꯛ ꯄꯨꯝꯕ ꯉꯁꯤꯗꯤ ꯀꯣꯛꯍꯜꯂꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ. ꯍꯥꯏꯅꯕ ꯂꯩꯗꯣ ꯑꯁꯤꯝꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯈꯣꯡꯗꯣꯟꯕꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯤꯔꯛꯂꯤ. ꯃꯅꯦꯝꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯨ ꯂꯤꯊꯣꯔꯛꯂꯤ. ꯇꯣꯝꯕ ꯃꯇꯩꯃꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯇꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯁꯤꯕ ꯑꯉꯥꯡ ꯍꯥꯞꯄ ꯆꯐꯨ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ. ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯆꯐꯨꯗꯨ ꯀꯥꯡꯈ ꯃꯈꯥꯗ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤ. ꯆꯐꯨꯗꯨꯕꯨ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯄꯗ ꯇꯥꯊꯣꯠꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ. ꯆꯥꯎꯊꯣꯏꯁꯨ ꯃꯃꯥꯡꯉꯩ ꯃꯨꯛꯇꯥꯔꯩꯅ ꯏꯃꯨꯡꯁꯤꯒꯤ ꯃꯍꯩꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯍꯤꯛꯇꯣꯛꯈꯤꯕ ꯁꯥꯎꯅꯤꯡꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯆꯐꯨꯗꯨ ꯎꯕꯗ ꯄꯥꯔꯤ ꯏꯉꯪꯉꯪꯅ ꯍꯪꯂꯛꯏ. "ꯍꯥꯏ ꯇꯣꯝꯕ, ꯀꯔꯤꯅꯣ ꯑꯗꯨꯕꯣ?" ꯇꯣꯝꯕ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯗ ꯆꯐꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯏ. ꯃꯅꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯔꯤ. ꯑꯗꯨꯒ ꯑꯉꯥꯡꯗꯨꯁꯨ ꯄꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯏꯈꯠꯄ ꯌꯥꯗ꯭ꯔꯦ, ꯎꯟꯁꯥ ꯐꯥꯎꯕ ꯀꯤꯟꯊꯔꯤ. ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯇꯣꯝꯕ ꯆꯐꯨ ꯑꯗꯨꯕꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ. ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯉꯛ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯏ. ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯁꯨꯛ ꯐꯠꯇꯕ ꯇꯝꯊꯤꯔꯕ ꯊꯧꯔꯝꯁꯤ ꯎꯔꯨꯕꯗꯒꯤ ꯇꯣꯝꯕ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯥꯊꯣꯠꯄꯨ ꯆꯩꯗꯨꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯕ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯇꯥꯊꯣꯠꯄꯨ ꯊꯣꯡꯒꯥꯜ ꯇꯝꯅ ꯏꯟꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. "ꯑꯗꯨꯛ ꯐꯠꯇꯕ ꯅꯪꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯅꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯥꯆꯧ ꯇꯥꯃꯣꯌꯥꯏ ꯑꯗꯨꯒ ꯏꯃꯥ ꯁꯛꯂꯕꯤ ꯏꯇꯩꯃ ꯑꯅꯤꯒ ꯂꯩꯖꯩ. ꯅꯪ ꯆꯠꯈ꯭ꯔꯣ, ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ. ꯅꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ, ꯇꯨꯀꯠꯆꯩ." ꯈꯥꯝꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗ꯭ꯔꯤ. ꯇꯥꯊꯣꯠꯁꯨ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯥꯏꯔꯗꯨꯅ ꯐꯦꯠ ꯂꯥꯎꯅ ꯍꯦꯛꯇꯃꯛ ꯆꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯝꯕꯤ ꯆꯠꯅ ꯃꯥꯒꯤ ꯐꯤꯌꯣꯝꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯦꯝ ꯂꯩꯃꯍꯜꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯍꯩ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯔꯥꯞ ꯁꯣꯜꯂꯝꯃꯤ. ꯇꯥꯊꯣꯠꯅ "ꯂꯥꯏꯔꯤꯛꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯊꯣꯛꯄꯁꯨ ꯑꯣꯏꯔꯁꯅꯨ. ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯗꯤ ꯃꯥꯡꯗꯕ ꯑꯣꯏꯔꯁꯅꯨ. ꯈꯪꯖꯗꯕ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯇꯥꯍꯜꯂꯨ. ꯄꯥꯔꯨꯕ ꯂꯃꯥꯏ ꯈꯨꯗꯤꯡ ꯇꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯄꯁꯨ ꯑꯣꯏꯁꯅꯨ." ꯃꯤꯠꯀꯨꯞꯇꯨꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯒꯤ ꯃꯄꯩꯗꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯂꯦꯞꯄ ꯂꯩꯇ ꯆꯨꯊꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩꯗꯤ ꯃꯃꯤꯠꯃꯛꯇꯗ ꯎꯔꯦꯗꯣ ꯃꯗꯨꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯈꯪꯂꯦꯗꯣ. ꯍꯧꯈ꯭ꯔꯦ ꯀꯨꯝꯖꯥ ꯀꯌꯥ. ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯥꯖ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ. ꯊꯥꯖ ꯅꯣꯡꯃꯒꯤ ꯃꯊꯟꯇ ꯇꯣꯉꯥꯟ ꯇꯥꯕꯁꯨ ꯑꯗꯨꯃꯛ ꯍꯧꯔꯛꯂꯤ.
Kamada mathanda phamduna kanagumba amaga wari sabagumnasu tawri. Thajana phajadra aigi samse nangi samjusu phajayena naw. Thanil sak sanaba mapabungbu kauba lakpani adabu ikhang khangauda machena nanaw kaudu tabada Thanil chap leptuna machiri yengai. Thaja sunganglam madu toktuna Thanil da onsilaga hairi. Thanil kaidawre Muktareina wari yetu liba loirakbada asumne isa nupi thajase haujik phauba ngangna saknaba yadana lairi. Wai si hairaduna Mangolda family bi miyai selabi wakhal soirabi nipiduda makhut thili. Nipidu thajani miga mimanada wakhal soini hinglibani. Thajiki phibamdu ubada tharik thadi kiba pokli. Asumna lairik tubu Muktaregi mafamda sinaramduna tharik tha lawbukta sagol senaba lagli. Adubu ngaklibadi Masaida mahakna Muktareda sinaramlaba lairik adu lauri achawda taduna lairamli. Tharik ta pakhat pe henbana laimaida phamthari. Adubu magi tungda thanglena madi manja anidusu san senba lakpada tharik thana adumna famduna lairambadu ubada kawrai. Manjana Tharik tha kaidorage nangbo Manjana adumna hanglakpaduda Tharik tha fuk hawgatuna paukum kari supiramda magi setpham thokpa chatkri. Thanglena masin pisa masakti phajai haibabu amuk nupadawna tawbasidani aina talisa. Shumna wari saduna khongkap amani thangba horakpada ure lairikto. Animak parap sangsinduna lairiktuda munna yeng. Thanglena hana ta paikhatkri aduga segada yapsankri. Manjana karino itaw tawno adugumado tawno ko itaw. Thanglena aina kari tawrage lairik si aina hana paragi. Manjana yaro paba tanabadina puna pagadabani. Anido lauri duda leptuna ngahak maray yetnaraba matungda urum oiba mafam chaba ama thiduna puna phamthari. Aduga lairik tubu hek hangdokluba matamdadi ahanba lamaida hangtoraktri. Mga subda oina hangtorakli. Iramliba achaw mayek adu Manjana makhol thokna parai. Manjana tamthiraba ipaw. Bakhibada mangairi adubu khama nangda chen manangda mitkup aduda surakliba nong aduna lawbuk adubu khara khajik thumjinkri. Thanglena madi manjasu lairik tubu chotanaba phorit manungda hapchil. Aduga makhoi anidu ujawa magi makhada leptuna lai. Nakala maromdana tharik tha surakliba nongdusu masapu macho labasu khalibani masu wakhal madudi lairik adu Muktaregi makhut maktada sinaramlaga karamna mafam sida lairamliban. Wakalsi khanduna lairingai seraksida sagol singdo hauna khonglakpaduda tharik tha gyan khangta taraktuna sagol singdubu puduna lagli. Chana wakal khanbasu lepti. Tharik thana tathotna tharamba sirayap adugi maramda ibok Muktarena karamna khangliba. Aduga aina ngasai salubadasu imung manunggi miyoi amatasu urakti. Shubna tangi thaja haibadu khak urakpani. Wakal khanna shumlakpana magi mamagi mayum su yauraduna sagol singdubu thamlamduna mayum maikaida amuk lakli. Asai makai surakliba nongdusu tharik thagi mama thambaldi masa ngamdaba oibana ngayak tumtharuba maramna khangdraduna imungda yuriba nongdusu yasindre. Aduga shumang mangol imung thumlibadusu khangdana tumli. Oiramliba matau sida tharik tha mamabu kauduna mapaldigi chensilai. Ima tabro ima. Imungda makong oi thangbado he kansinbaga garino khangdaba pochak ama thengnari. Tharik tha mamai non thadunu yengai. Chapuni mafamadudha lairamlibado. Madu ubada tharik tha kansilakliba khongdu amuk khangthang thangdoktuna ngaihaktu chapududa yengduna lai. Ngaihaki matungda chapudubu paikhattuna kumjellibadu hangdoktuna yengluba matamdadi oiramli. Muktarena wari libada yaukhiba angangdu oiramli. Kiba heman kibana mathong maram khangda chapudubu langthoklamduna imungda mamagi manakta chensilakpada mama thambal masamu ngamdabaduga mikap thoklakpada oiramlibadu ubada famungda famlaga kaptuna lairam. Tharik thasu mamagi manakta famthadun hanglai.
Kaidoragi ima. Thamal kapna duma kumai. Imagi ngasai mangdosu asuki matik nungairamdi. Aduga imong sisu thumduna lairamli. Masibu isa mathanda karamna sidokani. Tarik tha mamagi wahaidugi pakumpi hek tawbaga ikhang khangauduna mangola domdagi angang macha makapagi khonjel du tari. Madu tarakpada mama macha ni mang thonglomda mityeng thami. Tarik thana ima nang machi lengdana phamung sida su lairamuko. Wahai siya hairamduna mapal thokri. Nakalamaromdana manja amadi thanglen anidusu nong sina khara hangdokraba oibana mayum maikaida khong thang launa thangduna lagli. Manjana masigi nongse kana surasu mitku kharadang subani. Adubu labuk torel sing loina magpathokline. Thanglena hoyaduni. Wari sana lakpada anido thanglen gi mayumda punna changminarakli. Adubu imungda miyamsa ising kannaba patra macha mapaiduna imungda thumduna lairiba ising mayamdo kanduna mapalda sitokli. Mataudu ubada makoy anisu sang sinduna ising kanthokpa yaba patra amamam paiduna mamagi mateng pangsil. Adubu akaw haiba sidi miyoiba aikoy gi hauna sani. Purit manungda hapchinduna purakliba lairikto seksin na sena haudabana thomjilakliba ising aduda tasinkri. Lairiktuna irol nungda laikrabada haurakli tamtiraba ipak haiba wahiyadugi magul phongtokpa. Nakala maromdana tarik tha mapalda thoklaktuna akoibadu koyeng yengi. Adubu karisu lairamdi. Ngaklibadi magi sumangduda komama iru luna taubugumna ising irai makhaido mapaduda koina changsili. Mafamaduda tarik tha khong thang tapna thangduna changsilai. Adubu asum sangsilubada iraiduna chienthaduna irol nungda tarik thagi masapumba lukri. Sana machuni yengbagi pienma naidri. Ibadauni taibang miwoiba oiriba tarik thagi mafamda uhallari. Thokliba thawdo khudingmakki asengba langla langjindo khanghalagi matagum ibadaw mahakna mamom oiribi mabu irol nungda luphanun uhallari. Mitmangda thokhiba thawdo pumnamag tarik thagi mafamda tathot mau atomi natti mau yaimani. Aduga muktareina mau atomi. Thokhiba thawdo khudingmakta afattaba wakhal chenba fattaba thawram kaya tawkhiba khudingmak muktareina tawkhiba ngaktani. Aduda sunattana mabukta macha sikhibasu muktareini. Mabu tanthokpa numittuda muktareina imungi miyoi pumba magi mahai tawduna sor satkhiban. Adubu hanadagi magi mahaigi langda thurabi thaja siba ngamda mimanadrabi ama oina lairibani. Thokhiba thawdok pumba uhallarabada tarik tha mamit khangpang pangthorai. Adubu mahakna mamit pangthorakpadadi khongjang muktang yauba sumangi ising nituda mahak phamduna lairamli. Matawsida tarik tha khonjel thokna machelda hairei. Muktarai pumnamak nangna ohenbani ko. Wahai si hairaduna tarik tha makoigi yongi het nakalda lairiba ibadawgi khubamduda changsinduna kuru khuda kunduna thawni jarai. Ibadaw nachabu thawjanbiyu ko. Kunja singbu kanbiyu patrabi muktareigi makuttagi aigi khongang sibu kanbiyu. Wai si hairaw matungda tarik thado makut ani lonaduna ibadawgi mamangda makok nonduna khurumjai. Non khalakpada uchan mairadubu urai. Madu ubada mahak wakhallama lakri. Madudi thohaliba thawdok pumba lai mahalna iramba lairik adunani. Lairik adubu mai thakrabadi pumnamak loisilagani. Afaba haibadu oiragani khalladuna masa ngamdraduna lairiba mamagi mafamda wakhal tanaba hairamduna tarik tha ngasai mana lairik adubu urakhiba lambiduda lakli. Adubu lairik tudi manja amadi thanglen makoi anina pukhiba oibana lairamdri. Tawrakliba thawong sida tarik thadi aki tujungma nangkri. Maramdi magumna khangjadaba kanamana paramlagani khanbada. Nakalamaromdana pakhang anido imungda lairiba ising singdo sitokpugi loiba naidrido. Sitokliba makai thumjilakpana maheli. Miyamcha su singna mityeng yengna wakhal khanba horakli.
ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯄꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯒꯗ꯭ꯔꯥ? ꯃꯥꯟꯖ ꯏꯁꯤꯡꯗꯣ ꯁꯤꯠꯅ ꯁꯤꯠꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯈꯨ ꯌꯧꯔꯝꯕ ꯏꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯗ ꯏꯈꯪ ꯈꯪꯍꯧꯗ ꯏꯃꯨꯡꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯇꯨꯁꯜꯂꯤ꯫ ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯏꯔꯣꯜꯅꯨꯡꯗ ꯃꯤꯠ ꯄꯥꯡꯂꯨꯕ ꯎꯔꯦꯗꯣ ꯂꯩꯃꯍꯜ, ꯄꯥꯔꯤ, ꯇꯣꯝꯕ, ꯆꯥꯎꯊꯣꯏ, ꯈꯣꯡꯗꯣꯟꯕꯤ, ꯇꯥꯊꯣꯟ ꯑꯗꯨꯒ ꯊꯥꯅꯤꯜ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯌꯥꯝꯗꯨ ꯊꯥꯡꯂꯦꯟꯒꯤ ꯏꯃꯨꯡꯗ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯔꯤꯕꯗꯣ ꯃꯥꯟꯖꯅ ꯎꯔꯗꯨꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯥꯡꯂꯦꯟ, ꯏꯃꯥ, ꯂꯩꯔꯦ, ꯏꯔꯣꯜꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ"꯫ ꯐꯥꯒꯤꯗ ꯇꯧꯒꯟꯕ ꯅꯤꯄꯥꯅꯤ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯃꯦꯝꯆꯥꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯔꯥꯡ ꯂꯥꯡꯕ ꯆꯤꯟꯅ ꯄꯟꯕꯗ ꯇꯍꯣꯏꯗꯕꯗꯨꯔꯣ?" ꯃꯥꯟꯖ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯔꯤ꯫ ꯊꯥꯡꯂꯦꯟꯁꯨ ꯃꯥꯟꯖꯒꯤ ꯄꯤꯔꯣꯏꯅꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯏꯃꯥ ꯃꯥꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯥꯁꯨ ꯃꯈ꯭ꯋꯥꯡ ꯌꯧꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯀꯣꯛ ꯂꯨꯞꯇꯨꯅ ꯊꯤꯔꯨꯏ꯫ ꯎꯔꯦ, ꯃꯥꯟꯖꯅ ꯎꯈꯤꯕ ꯑꯗꯨꯒꯨꯝ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯅꯠꯇꯦ, ꯍꯤꯡꯅ ꯄꯨꯂꯞ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯡꯂꯦꯟ ꯏꯔꯣꯜꯅꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯍꯜꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ꯫ ꯃꯥꯟꯖꯁꯨ ꯊꯥꯡꯂꯦꯟꯕꯨ ꯊꯤꯔꯛꯄꯅꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯆꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯈꯤꯕꯗꯨꯗ ꯀꯞꯂꯛꯂꯤ꯫ "ꯊꯥꯡꯂꯦꯟ, ꯏꯃꯥꯒꯤ ꯊꯥꯡꯂꯦꯟ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯃꯥꯟꯖ, ꯅꯇꯥꯎꯕꯨ ꯑꯃꯨꯛꯇ ꯊꯤꯌꯨꯅꯦ ꯅꯪꯕꯣ." ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯔꯤꯛꯊꯥ ꯂꯥꯏꯔꯤꯛꯇꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯟꯖ ꯑꯃꯗꯤ ꯊꯥꯡꯂꯦꯟꯅ ꯆꯩꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯆꯤꯜꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯇꯥ ꯊꯥꯡꯂꯦꯟ." ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯥꯔꯤꯛꯊꯥ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯂꯣꯜꯂꯝꯕꯗꯨꯗ ꯊꯥꯔꯤꯛꯊꯥ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯇꯥꯒꯗꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯏ, "ꯏꯅꯦ ꯃꯦꯝꯆꯥ, ꯇꯥ ꯊꯥꯡꯂꯦꯟ, ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ." ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯅ ꯊꯣꯡꯁꯨ ꯊꯤꯜꯂꯤ꯫ ꯃꯥꯟꯖ ꯊꯥꯔꯤꯛꯊꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯕు ꯈꯔ ꯈꯖꯤꯛ ꯄꯤꯛꯅ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯏ꯫ ꯃꯥꯟꯖꯅ, "ꯊꯥꯔꯤꯛꯊꯥ ꯅꯠꯇ꯭ꯔꯥ? ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯗꯨꯅ ꯊꯣꯡꯁꯤꯕꯨ ꯑꯃꯨꯛꯇ ꯅꯝꯈꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯛꯂꯣ." ꯏꯃꯨꯡꯗꯒꯤ ꯃꯥꯟꯖꯒꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯔꯤꯛꯊꯥꯁꯨ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯨꯛꯇꯥꯔꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯍꯩꯒꯤ ꯊꯥꯛꯇ ꯃꯥꯡ ꯊꯥꯔꯤꯕꯤ ꯂꯩꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ꯫ ꯊꯥꯔꯤꯛꯊꯥꯅ, "ꯑꯕꯣ, ꯅꯁꯨꯒꯤ ꯋꯥꯁꯤ ꯇꯥꯕꯤꯌꯨ. ꯑꯕꯣꯛ ꯃꯨꯛꯇꯥꯔꯩꯅ ꯈꯨꯗꯤꯡꯃꯛ ꯈꯨꯗꯨꯝ ꯆꯟꯈꯤꯗꯧꯔꯦ ꯑꯕꯣꯛ." ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯃꯕꯨꯛ ꯁꯦꯠꯄꯤꯅꯤ꯫ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯦꯟ ꯊꯥꯔꯤꯛꯊꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ?" ꯂꯩꯔꯦꯟ ꯍꯥꯏꯔꯛꯂꯤꯕꯗꯨ ꯊꯥꯔꯤꯛꯊꯥꯁꯨ ꯂꯥꯏꯔꯤꯛꯇꯨꯒꯤ ꯂꯩꯐꯝ, ꯃꯥꯟꯖꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯥꯟꯖꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯗꯨꯅ ꯂꯩꯔꯦꯟꯒ ꯂꯣꯏꯅꯗꯨꯅ ꯊꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩ ꯍꯥꯡꯕ ꯌꯥꯗꯨꯅ ꯂꯩꯔꯝꯕ ꯊꯣꯡ ꯑꯗꯨ ꯂꯩꯔꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯍꯥꯡꯗꯣꯛꯄꯗ ꯏꯃꯨꯡ ꯑꯗꯨ ꯉꯛꯁꯝ ꯐꯥꯎꯕ ꯊꯨꯡꯒꯠꯄ ꯍꯧꯔꯝꯂꯕ ꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯝꯆꯥ, ꯃꯥꯟꯖ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯊꯥꯡꯂꯦꯟꯁꯨ ꯃꯄꯥꯜꯗ ꯄꯨꯂꯞ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯇꯩ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯔꯦꯟ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯈꯨꯗꯛꯇꯨꯗ ꯃꯩꯔꯤ ꯂꯛꯇ ꯊꯤꯜꯍꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯇꯨꯕꯨ ꯍꯦꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯩ ꯊꯥꯕꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕꯤ ꯃꯨꯛꯇꯥꯁꯨ ꯃꯍꯥꯛ ꯃꯌꯥꯏ ꯀꯥꯗꯨꯗ ꯅꯣꯛꯈꯤꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯨꯗꯛꯇ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯩ ꯋꯥꯏꯔꯛꯇꯨꯅ ꯃꯩ ꯀꯟꯅ ꯆꯥꯛꯈꯠꯂꯛꯂꯝꯃꯤ꯫ ꯃꯩꯔꯤ ꯐꯪꯅ ꯃꯁꯥꯗꯨ ꯐꯤꯔꯤꯡ ꯈꯥꯎꯅ ꯎꯔꯥꯎ ꯊꯔꯥꯎꯅ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯅ ꯃꯌꯥꯏ ꯀꯥꯗꯨꯅ ꯎꯠ ꯑꯣꯜꯂꯒ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯇꯝ ꯀꯨꯏꯅ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯊꯥꯖ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ ꯃꯈꯨꯠ ꯃꯁꯥ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯐꯤꯕꯝꯗꯨꯕꯨ ꯌꯦꯡꯅ ꯉꯛꯅ ꯂꯩꯔꯤ꯫ ꯃꯤꯠꯀꯨꯞꯇꯨꯗꯒꯤ ꯃꯝꯁꯤꯜꯂꯝꯂꯕ ꯑꯇꯤꯌꯥꯗꯨꯁꯨ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯕ ꯊꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯩ ꯊꯥꯈ꯭ꯔꯕꯗ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯒꯨꯝꯅ ꯊꯥꯔꯤꯛ ꯊꯥꯁꯨ ꯍꯔꯥꯎꯅ ꯏꯕꯨꯙꯧꯒꯤ ꯁꯦꯕꯥ ꯇꯧꯖꯗꯨꯅ ꯃꯃꯥ ꯊꯝꯕꯥꯜꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯏꯄꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ ꯁꯦꯟꯕꯤ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫